18 December 2022 numit asidani masigi nupa asina Messi su yaung sanariba Argentina timbu humang kanghankiba numit adu masigi nupa asina 18 December 2022 ki match adu mai pakpadi ngamkide adubo numit aduda Argentina na mai pakpagi wa ngangnabadagidi malim miyam pumbana masigi nupa asigi maithikiba asina miyamne hena wa ngangnaki masigi video asisu France ki Paris da pokhiba masigi afauba nupa asigi matangdani masigi nupa asigi angawba mawong adu yangminase mahak ase football sangsar asigi rule tawrakliba adugumba misak amakak ngasi football world asibu rule tawrakliba nupa ase atay kanasu natte Kylian Mbappe masigi nupa asigi maithong adu golden boot lawb matamda mayam soidana uramgani mahangonda aduk chawba award phangbagi nungaiba lekhide adubu mahangondagi karigumba ama loss oikibagi wakal nungaitaba adu uba phangki angawbagi mawong oiba lakningba laksanu wakal su hong loi haiba miyoisingdagi asigumba wari asi oigalli mahangondadi ngamdaba yade haibadune adomna khalamba yai leiriba kudimak asi Ronaldo Messi Mbappe makogi fan ngakta oiri haiduna adubu asingmadi natte miyamna makogi fan oiriba asi makoida yauriba angawbagi maw wakal chapjungna lepa asingba quality asidani makogi fan oiriba sing ase adomna mahaki game yengliba mate adom hena interest oiba helakane sanabasu angakpa mongda sanaba misakni mahaki story asi tabada adom soidana angakpa oigane ahanbada mahaki monetary achievement ki matangda khangminase chahi ahum PSG Paris Saint Germain club asida yaubagi contract sign tawnabaga masida chahi kudingi salary oina crore 500 phangane ani subada signing bonus crore 1,500 phangane ahum subada loyalty bonus oina ahanba chahida crore 500 phangane ani suba chahida crore 400 phangane karigumba mahangna ahum suba chahi faw team asiga sanarbadi mahangna loyalty bonus oina crore 490 phangane chahi ahumgi contract asida mahakna phanggadoriba contract value ase crore 5,500 mukne mahaki wari se tabada adom thajaroi mahakna angang oringai dasu sanaba chatpa matamda mahaki mapabungi khongup tongduna chatname mahaki sanabada tongnana ba khongup faw leijiramde interesting oiriba wafumde mahakna mahaki mapabungi khongup tongbada kombana maram oiraga moza ani ahum thaduna kombadu komdana ba hotnaki komlabanina hekta tahoki asumna masigi phibam asi nanthokduna laklaga ngasi mahaki phibam asi masigi level asida yorakibane maraktatna main matter sariba brand asidagi adom gidamakta yamna kanagadaba product amatang puduna lakjari haijagidoriba product asi atai karisu natte adongi sam adubu healthy oina thamnabagidamagta amati mapangal kankhatnabagidamagta hair vitamin supplement man matters hair gummies hariba product asi puduna lakjari biotin zinc multivitamins asigumba nutrients singna semba chewing gum dauna sizinaba yaba adugumba mahau leiraba gummies asina tha ani ahumgi manungda kanaba khangba ngamhalli masigi gummies asi sugar free 100% vegan gelatin free su oy consume tobada completely safe oy aduga zero side effect ni nungti gi diet ta nutritional gaps leiba adusu cover to ngami product asi aduna pambiragadi description da link hapcharamge adona soidana check to view asengbadi main matter sahariba ase India gi amata ngairaba holistic men's wellness platform amakhakne masida hair skin weight sexual performance hygiene amadi sleep category gi product kaya su fange masinupa khake digital health clinic amakhak sune masida certified doctors sina free online consult tobagi khudong chaba adu su fange masige product ase atomna pambirabadi description da link hapcharamge atomna soidana check tobiyo mahaki mapabung Wilfried Mbappe matam amada football course oirame mapabung ase football course oirabasu makogi imungi fibam adukki matek falamde janaba faw leitedna brain natna atopa amata faw leijaramde karigumba kandadi chara ani faw phangdaba kayani adona su khanglibadune karigumba famous oiraglaba mamingsu awangba thakta leikane miyamsu michang oirakane karigumba afawba oihaudraba punsidu lekha taba natna atopa karisu oiroi paisa lafamsu amata leiroi masigi fibam asimakni Mbappe gi mapa mamada thokiba thokdok ase masi pumnamak ase Mbappe na yenglaga football bu mahake career oina khanki maramdi mahaki madawda thajabagi mahutta mahakna mahaki masada hena thajaba thamki asumna asigumba miyoisingna naisinba makai hotnaraba matung miyambu makoida makok nonjalle aigi motadi success haibase atai karisu nate adomgi khwaidagi pamjaba idols aduna adomgi rival oirakpa haibadi mahaki lamba oirakpa asine
असुमना एम्बापेगी मफमदसु माकी ख्वाइदगी पामजबा आइडल असे क्रिस्टियानो रोनाल्डो ओइके मसगी नुपा असिना रोनाल्डो बु कैम पामजखिगे हाइबे मतमदा मांगना अंगांग ओइरिंगाइदा माकी रूम मनुंग अदो क्रिस्टियानो रोनाल्डो गी फोटो ngakta napsinduna thamki photo sing aduga wari fau saduna angawbugum leke mahakna mahaki mama da fau mahakna wasakki mahakna chawraga Cristiano Ronaldo ga soidana unagani haina fau wasakki asumna tungda hanna yengdana lakpana Mbappe Real Madrid ta practice tawnabagi khudong chaba phangduna ihan hanbu oina masigi nupa asiga Cristiano Ronaldo ga unaba phangki aduga practice su tominaki Mbappe na chahi taraga taruk surakpada professional career oina football sanaba horakki mahakna chahi taraga tare surakpada ahanbu oina goal fau chanki asumna mahak youngest goal scorer fau oiki 2018 da mahaki thona lingjel phudoktuna France bu World Cup Championship uhenduna malem pumba thakdani anki handaki Qatar FIFA World Cup 2022 asidasu France bu final for pukhlapata natna Messi gumba experience leraba player yauna Argentina bu humang kanganki yamna shocking oibo fam amasu haizaki chahi kuntra rok fawbada World Cup ta kanagumba amatana utpangamdribani Ronaldo fo World Cup ta match to match sanrapada supnagi goal tarit khak chanmangamki adubo masigi nupa asina chahi kun mari gi manungda handakki World Cup asida goal mapan chanmangamduna mahaki idol oiriba Ronaldo fo matungda indhage masidagi akoina khangmangamle matung tarakpadadi masigi nupa asida mayamna kayam yamna great oirakani haibado mahakna chahi taraga mari khak surakpada thokiba angakpa thodok wari amakak su leiri masi tabada angakpa soidana oigani Chelsea na Mbappe bu trial gi damakta London da kauke matam adu mahak supnagi chahi taraga mari khaktang ngaire mahakna invitation fangbaga mahaki mamaga makhoi ani London da trial tawnabagi damakta chatke Mbappe gi angakpa fangna hairaba football skills singna Chelsea angakpa fawbaga loinana thajaba fawba ngamkhide masidagi Chelsea na Mbappe gi ahiba sing asi thajadabadagi second trial tawnabagi damakta hairakki mahaki ase asembra natragana asengdabro haibadu khangdoknabagi damakta adubu Mbappe gi mamana no haibo hai ase haiduna yakide second trial tawba lakloi hairamki mahaki mamana hai lawdabu oirabadi haujimak law natragadi chahi manga gi matungda 50 million euros da lawba tarakani hairame adubu Chelsea na masigi chahi taraga mari khakta ngariba angang asina kayambu farakani khanduna reject torakhi adubu chahi kharagi matung PSG na Mbappe gi mamana hairamba amount ado adudagi 4 times hangatna paisa piraga contract sign tawduna leiki masigi nupa asigi story asidagi kari khangjinba yabagi haiba matamda awaba lising laksanu adubu malem asina non jarakane non jahlaki hairagadi non jahanba ngamba misak adu oiba mathau tai haiba adune